Yesterday, Esei saktoke hay bana te do sum dum chak thong dang ngang bodo adumai na dum ngang bani na ne aduna Esei na saktoke na ina video sa nambani Esei na saktoke na ado Esei budi pha bana te pha draga su adum ai saklakke aduga man barakta pha da ya bodo ai pang hap ta hap la kana dum saklage ai sa kum da sak thong ni aswa bana su sire koise kano to bane video su mayam thaga to bolay boko koise kano quarter hongakpagi adum video number khop mayam sing edit amta tawdri ba ngamdraba edit tawbodo haidi wa bodo heman banina kusi bodo thabok loidri ba do ai sakhom da sak thongi adu naina video se aina som Esei oi Esei khara sakke na aina video se nambane salage Nuksirasu nungsi haingamdaba pamzerasu pami fungamdaba Nuksirasu nungsi haingamdaba pamzerasu pami fungamdaba leiridara ho leiridara sidagi henna wababu Nangtagi wakal kalli ithanta leiri matam karam na phongdok sige khalli yaratradi khallu badawa jai leptana jatkhi matam churoni thamoida wa jai